Good morning. Ngasi card message ngasi ko. Ngasi se sagun sen numit ko. Sagun sen numit haira banina sagun sen gi apoi gi number haira gadi number se 25 lere kala dana hangapan gumba kai gumba dumai lere ko. Aduga chak thongba da khoina hapa ya base kai no hai kan se da machu gumba kai gumba khatang happy be ko hangapan machu gi chaba ya ba pot ai haira gadi duma lere ko. Ngasi gi tips ai haira sine ko. Ai nungti gi atop videos gumba di same badi ngam drop ne na. Haidi ayuki video same basida ay dum khara hai tara ko dum cham cha khara share dum tawre ko ngarang na han dagi numi humni bari gi shure sum toise ko aduna haidi video se dum haidi daily card mak natraga su leino ko kaino aina matik ama minute ani hum ge kaino sum haijaram base ha petang to biu ko ado sum problems kumba yamna leiba khotba ko problems oiro thaba inkhang da kaino sugumba aina sum cham cha khara haiji se khara practice to biu ko kwai first ko thong changbam se khoi gi main door hana haraga di main sina hadi makok ni nang khayam seng na haraga de koina main door hadi kano taraga ko thong jaw na hara khoi gi kano ga hadi kano de khoi gi he ahamba changbam se ko thong ate te myam budi lei atar ga zu main door hana haraga di main door se gi mathak se da koina hadi kano diwali matam da di sanari pareng leng dana khotana theli dana ko adumaina oiraga su leina ko ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯅꯥꯒꯤ ꯄꯔꯦꯡ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏꯅ ꯇꯣꯔꯟ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯂꯩ ꯄꯔꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯡ ꯆꯪꯐꯝꯗ ꯊꯦꯠꯄꯗꯣꯀꯣ ꯑꯗꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯨꯗ꯭ꯔꯥꯛꯁꯀꯤꯒ ꯊꯣꯛꯄꯅꯦꯕ ꯑꯗꯨꯝꯀꯣ ꯔꯨꯗ꯭ꯔꯥꯛꯁꯀꯤ ꯊꯣꯡꯗ ꯌꯥꯅꯕꯀꯣ ꯑꯗꯨꯝꯕ ꯑꯃ ꯑꯗꯨꯝ ꯊꯦꯠꯂꯣꯕ ꯁꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯉꯝꯗꯅꯕ ꯍꯥꯏꯔꯁꯤꯅꯀꯣ ꯌꯦꯡꯖꯟꯕ ꯈꯣꯠꯆꯟꯕ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯉꯥꯛꯊꯣꯛꯏꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯂꯩꯁꯦ ꯄꯔꯦꯡ ꯂꯦꯡꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯊꯦꯠꯄꯕꯨꯗꯤ ꯌꯥꯏꯀꯣ ꯉꯝꯗꯔꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯍꯥꯏꯁꯦꯀꯣ ꯑꯥꯔꯇꯤꯐꯤಷꯤꯌꯦꯜ ꯑꯣꯏꯇꯥꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯥꯔꯇꯤꯐꯤಷꯤꯌꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯠꯄꯤꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯊꯣꯛꯏꯅꯀꯣ ꯗꯤꯋꯥꯂꯤꯗ ꯀꯩꯗꯒ ꯊꯦꯠꯄꯗꯣ ꯑꯃꯨꯛ ꯊꯝꯖꯟꯕꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯊꯦꯠꯂꯁꯨ ꯌꯥꯏꯕ ꯗꯤꯋꯥꯂꯤ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯪꯉꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜꯁꯦꯀꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯛꯄꯤꯔꯝꯃꯅꯤꯀꯣ ꯍꯥꯟꯅ ꯑꯗꯣ ꯁꯤꯗꯁꯨ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯒꯤ ꯁꯤꯗ ꯊꯝꯃꯤꯕ ꯐ꯭ꯔꯦꯝꯁꯤꯗꯀꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜ ꯑꯃ ꯁꯤꯗ ꯌꯥꯎꯔꯤꯅꯀꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜꯁ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯌꯥꯏꯒꯤ ꯁꯤꯝꯕꯜꯁꯦꯀꯣ ꯁꯤꯁꯦ ꯊꯣꯡ ꯆꯪꯐꯝꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯨꯗꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕꯅ ꯌꯦꯛꯄꯤꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯣ ꯁ꯭ꯋꯥꯁꯇꯤꯛ ꯁꯤꯝꯕꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯂꯛꯀꯨꯝꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯀꯣ ꯑꯗꯣ ꯊꯣꯡ ꯆꯪꯐꯝꯗ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜ ꯑꯅꯤ ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯌꯦꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯅꯤ ꯕ꯭ꯔꯥꯁꯀꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯕ꯭ꯔꯥꯁꯀꯤ ꯁ꯭ꯋꯥꯁꯇꯤꯛ ꯑꯣꯏꯔꯁꯨ ꯌꯥꯏ ꯕ꯭ꯔꯥꯁꯀꯤ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯊꯣꯡꯗ ꯊꯦꯠꯄ ꯌꯥꯕ ꯁꯤꯒꯨꯝꯕꯁꯦꯀꯣ ꯁꯤꯒꯤ ꯕ꯭ꯔꯥꯁꯀꯤ ꯃꯆꯥꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯤꯊ꯭ꯔꯥꯏꯅ ꯁꯥꯕꯅꯦꯀꯣ ꯌꯥꯝ ꯄꯥꯕ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯕ꯭ꯔꯥꯁꯀꯤ ꯃꯆꯥ ꯃꯆꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟ ꯗꯣꯔꯗ ꯊꯦꯠꯄꯤꯕ ꯌꯥꯏꯀꯣ ꯕ꯭ꯔꯥꯁ ꯊꯦꯠꯄꯁꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤቭ ꯀꯣꯁꯃꯤꯛ ꯑꯦꯅꯔꯖꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯠꯇꯥꯎꯗꯤꯒ ꯅꯦꯒꯦꯇꯤꯚꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯪꯍꯟꯗꯕ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯁꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯕ꯭ꯔꯥꯁꯀꯤ ꯑꯥꯏꯇꯦꯝ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯊꯣꯡ ꯆꯪꯐꯝꯁꯤꯗ ꯍꯥꯏꯗꯤ ꯊꯦꯠꯄ ꯑꯩꯒꯤ ꯃꯦꯟ ꯗꯣꯔꯒꯤ ꯃꯊꯛꯀꯨꯝꯕꯁꯦ ꯃꯤꯡꯖꯦꯟ ꯊꯦꯠꯅꯩꯅꯣꯀꯣ ꯃꯤꯡꯖꯦꯟ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡꯖꯦꯟꯁꯦ ꯃꯌꯥꯝꯅ ꯊꯦꯠꯄꯕꯨꯗꯤ ꯑꯃꯅ ꯃꯊꯪ ꯍꯥꯏꯗꯤ ꯍꯧꯖꯤꯛꯅ ꯂꯩꯀꯣ ꯑꯩꯅ ꯍꯥꯏꯖꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯥꯁꯀꯤ ꯑꯦꯅꯤ ꯑꯥꯏꯗꯜ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯠꯄ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯩꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯐꯠꯇꯥꯎꯗꯤ ꯆꯪꯕ ꯈꯣꯠꯄ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯪꯍꯟꯗꯕ ꯈꯣꯠꯍꯟꯗꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯥꯁ ꯀꯥꯏꯅꯒ ꯁꯤꯗ ꯍꯥꯏꯔꯛꯑꯒꯗꯤ ꯅꯨꯃꯤꯠꯁꯤꯗꯤ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯉꯝꯗꯦꯅꯀꯣꯁꯨ ꯆꯞ ꯃꯥꯟꯅ ꯀꯔꯤꯌꯔꯒꯤꯒꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯀꯣ ꯌꯥꯝꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯃꯒ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯁꯣꯜꯁꯦꯀꯣ ꯔꯣꯛ ꯁꯣꯜꯁꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯦꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯊꯣꯡ ꯆꯪꯐꯝ ꯑꯗꯥꯋꯥꯏ ꯊꯝꯃꯣ ꯑꯗꯨꯒ ꯁꯤꯁꯦꯀꯣ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯞꯇꯥꯒꯤ ꯀꯔꯤꯒꯤ ꯅꯠꯇꯕꯤꯗꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯟꯗꯣꯛꯑꯣ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯑꯃ ꯀꯩ ꯑꯃ ꯂꯩꯔꯀꯣ ꯀꯨꯟꯅꯤ ꯑꯃ ꯀꯨꯟꯃꯉꯥꯅꯤ ꯍꯥꯏꯔꯤꯁꯤꯅꯀꯣ ꯃꯦꯛꯁꯤꯃꯝ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯑꯃꯨꯛ ꯁꯤꯜꯂꯣ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯔꯣꯛꯁꯣꯜꯁꯦ ꯈꯇꯪ ꯍꯥꯞꯄꯤꯔꯅꯤꯀꯣ ꯔꯣꯛꯁꯣꯜꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯀꯣ ꯍꯥꯏꯗꯤ ꯊꯥ ꯑꯃꯗꯒꯤꯗꯤ ꯍꯦꯟꯅ ꯆꯠꯍꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯁꯤꯁꯤꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯐꯠꯇꯥꯎꯗꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯅꯁꯦ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯖꯔꯤꯁꯦꯀꯣ ꯅꯣꯡꯃꯒꯤ ꯇꯤꯞꯁꯀꯣ ꯂꯟ ꯆꯪꯅꯕ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯗ ꯀꯩꯗ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤꯀꯣ card number 1, card number 2, card number 3 ko
ꯑꯍꯥꯟꯕ ꯈꯟꯁꯤꯔꯥ ꯑꯅꯤꯁꯨꯕ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕ ꯈꯟꯁꯤꯔꯥ ꯑꯃ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯐꯔꯁ ꯀꯥꯔꯗ ꯁꯦꯀꯦꯟ ꯀꯥꯔꯗ ꯊꯔꯗ ꯀꯥꯔꯗ ꯀꯣ ꯑꯍꯥꯟꯕ ꯈꯟꯕ ꯌꯦꯡꯉꯁꯦꯀꯣ ꯑꯍꯥꯟꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣꯀꯣ ꯐꯔꯁ ꯀꯥꯔꯗ ꯈꯟꯕꯉꯩꯁꯤꯅ ꯂꯩꯅꯀꯣ ꯀꯤꯡ ꯑꯣꯐ ꯀꯣꯏꯟꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯔꯤ ꯀꯔꯥ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯚꯦꯁꯃꯦꯟꯠꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯇꯧꯕꯤꯕ ꯌꯥꯏ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕꯁꯨ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯐꯕ ꯆꯥꯎꯈꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯗꯤ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯅꯤꯁꯨꯕꯁꯦ ꯉꯁꯤꯁꯦ ꯈꯇꯪ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯆꯠꯀꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤቭꯀꯨꯝꯕ ꯏꯁꯥꯗ ꯑꯣꯏꯔꯒꯗꯤ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯒꯗꯤ ꯂꯩꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯗꯤ ꯑꯩ ꯆꯠꯄꯤꯌꯨꯀꯣ ꯆꯠꯄꯤꯌꯣ ꯄꯥꯡꯊꯣꯛꯄꯤꯌꯣ ꯍꯣꯜ ꯇꯧꯔꯒ ꯊꯝꯗꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯗ ꯂꯩꯅꯀꯣ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯦ ꯍꯣꯠꯅꯕꯤꯌꯣ ꯇꯤꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯏꯊꯟꯇ ꯅꯠꯇꯕꯤ ꯇꯤꯝ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯇꯤꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯑꯍꯨꯝꯁꯦꯀꯣ ꯇꯥꯏꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ 3ꯒ ꯃꯤꯅꯤꯠ 23ꯗꯩꯅ 3ꯒ ꯃꯤꯅꯤꯠ 8 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 8ꯒ ꯃꯤꯅꯤꯠ 38ꯗꯩꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 38 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ 4ꯒ ꯃꯤꯅꯤꯠ 19ꯗꯩꯅ 3ꯒ ꯃꯤꯅꯤꯠ 3 ꯐꯥꯎ ꯀꯩꯅꯣ 4ꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦꯀꯣ 4ꯒ ꯃꯤꯅꯤꯠ 19ꯗꯩꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 38 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯅ 13ꯒ ꯃꯤꯅꯤꯠ 14ꯗꯩꯅ 12ꯒ ꯃꯤꯅꯤꯠ 32 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤꯅ 1ꯒ ꯃꯤꯅꯤꯠ 98ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 4ꯒ ꯃꯤꯅꯤꯠ 24 ꯐꯥꯎ ꯂꯩꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯗ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ